crisis management kana mui si han pre plan to bra ko bra ade mapung be crisis se akhoi se surasam pu to rungom de hor eko mapam do dei du da senthore e ade gi yum mayam display story e madu angang mayam yaur e ihan han da su akhoi no i dana mama angang nipim cha ang khang na angang ani ne ba puthora ga mai salak ba hor pa da senthora ga akhoi bu kan biu gan lorok pa do hori ba target se aduni aduna akhoi gi society da imung khuding makta nipi angang se loi leiba nga tani adu nipi angang sing si di akhoi marginalized section da weaker section da leiba ne aduna masita target tawra ga di hauchiki ngasai gi moina party duna violent or party duna hen moina interest oibra natraga hoina hai se ngasai gi moi gi crime do thoi pa gi moi gi sentiment hen sok nang na ba moi gi manifestation to hen propagate to ba ya na ba adom da tori ine ba aduna masigi tori ba pose yamna laibak thibani akhoi jiri rom da su haibi hiduni angang masa pi ba tha mari manga gi yaure ko adu dei du da tore adegi trongrobi do su tore adegi angang haibasidi sahi akoina uduri se angang du natabda logi mieng da di sahi tarani pan sutri bawse angang ne na logduini ko masidei se da akoina physical assault nataba mental trauma nataba adu dei du da moi se directly akoina ko akoina hungry oiba hunger phawba saningai leitaba adegi setningai leitaba school dambidaba si mayam si oi maintain trauma ga se aina phangiba sumna phangiba aigi normal situation da aigi imungda ai sana ba phangiba ai thakna ba phangiba education phangiba parenting da parental counseling moi imung anunga loina ba near and dear ones ka sanna ba pang madu mayam do pulap anoba scene samla aga with fear tendency akiba maga loina na mui si mafam do sip tor ini adugumba sip tor ko matam du dadi angang sing se mental trauma mental illness adum automatically la e moi gi yum leitre kana gumba for example akoina angang se pre school thaba matam da angang se aigi yum degi angang gi center du da thin ma matam da angang se dum honorable supreme court na semba justice kita middle commission se manipur da sula amidana sigila amba posidei da everything reported di dakar eba sanitary towel napkin aduada undergarments aduada even toilet ki aduada loina pigadom ni haiba Pigana hai pigi compliance report se district administrator sing sinanya CA de di comply loi tor ga pikhat le report se physically yeng ba matam da di amba pide aphang ba mi khra dar ne ba some percentage akhone yeng ba matam da ngarang maksu ai se kari lambi sempu gi phumlo kari phubala da IDP kangbu ga ai unne moi grassroots moi phangbra haiba se moi phang de ba where Supreme Court na piriba direction committee si the piriba commission district administration sing administrator sing sina thagaliba report sing da di CA di loi pire practical di ambo phang de ba masine ba khoi system errors ne ba koina highly condemnable oi rise kai gi no ba system si da ne ba koina pen rise for example akhoi gi oza pradip na haibi hiba da akhoi child policy laita ba child policy laitraga policy se kayang kuina kam kan lei duino ba sigi handaki irang se thok tingai matam dagi angang gi policy haiba se akhoi gi society da angang haiba am si yom na moi gi policy thamam thok trong policy se sem la ba matung da notify to ba matung da it should be published in the gazette notification thok turi ni ba until then unless it is published or promulgated in the gazette notification masi satna ba yawi du ni ba masi law ne ba adu raga di satna ba ya da bagi satna na bagi policy and programs rule power sembi da badu da akoina kaino ba asa to duri se sidane ba akoina mi sing sin akoina voice kai ise tawri ise aduna law de di haga sai pokso da haire angang da haire pokso da protection of children from sexual offenses da preventive provision yaudi preventive provision yaudi aduga crime haba sidi angonda samanan tharo ido notice aingonda crime to ani nangonda physical abuse or any sexual abuse or any natra ai halani tupani purani haba se notice phang ponte ba hana prior information pi ponte ba adu raga di madu da thoglei ba pokso gi case to a pokso asi da di stranger ga to e ba magi imung manung leminari ba nakna ba makura mandon adu pokso gi history na tonga mang oire adubu ngasai gi sidai sida IDP marak sidai su
pokso taraga tawba mayam yauri karina moigi lefam chapam mafam khangdaba adudagi moise amana displace tawnaba proper accommodation pidabanina aduna masigumba thore iba mayam se sarkar gi sathara iba moigi step se yamna mafam khuding makta iputa puthaba fazana oidaba angang singi oiro nupi gi oiro angang singi oiro madugum mayam se yaudaba sinane ba khoina ngasi la thiri se aduga law gi oiba provision da di kaiguma crime thu reraga madu police na investigate tawraga court ta yaure eraga court ti aduda khut harak toini until the unless court ta case material lakraga di court na gaidum da sumadu case by khat web adura angang singi da makta di ngasai gi wazana so haibi ba akhoi CWC ga na leiba angang gi mana mama mapa ne yu pangam da ba angang mayam adegi magi sidei sida mai paramount consideration magi welfare gi da makta mai district khuding makta angang sing sibu magi lekham chafam pi ba adegi sa na ba pi ba like tam na ba ma pimaron set na ba adugumba mayam budi adum loina pi bani ngasai gi DCP na ngasai gi angang sing sida thorpade yengjan ba adegi som sidei sida child with conflict with laws adegi sidei sida adegi home da leiba adugumba mayam leiba se logi provision da mayam leibu sidei sida angang su observation home da leiba shelter home da leiba mayam se khoina yengbada moina surprise inspection sa seba akhoi moi kaya yamna moi de feeding tawbada moi yam proper pi bra sa na phana pi bra ka na masi ma pam sidei sida surprise tawraga di moi de yamna madu mioi ba na angang ama oi be gi hingba health care gi protection piram da ba adu ma mayam do masidei sida loina leire adu akhoi na notice piraga high court ki judge yeng sembal lak mi ye supreme court ki na lak mi ye adu hairaga di pre arrange tawrega loina wa phajana ba insert tawni aduna akhoi sidei sida angang na suicide tawraga custody da sibi yauri ba thorial si yauri thorial si yauri ba ado moi gi duna kamdo ba adu arga di sidei sida angang sing mara masi tawi se kai gi no have the magi environment magi atmosphere do madu dei do da madu gi su makhayam pole ba adu arga di angang sing se masidei sida yamna torture to bi basu yauri ba angang phu basu hoji muslim kangu degi amane aina sofa memory concern maming di haijalaroi adubu wangoi PS asom dei tawrerga angang masa ani nungsina ba ani magse mama mapana setokna ba degi suicide tawra siba nipim cha si suicide tawba degi nupam cha si su amu pha ga phuda ba degi nupam cha si su amu custodian death oi ba yauri ba hujik si adu masi yamna awabe masangni aduna akoina angang singse moise petliba lekhongumba ni semning mamong na semba yai haibanina angang singse apogi tungi future ni aduna di angang singse moigi aphaba environment pibi ba moigi brought up and the growth lakpa matam sidei sida akoina guide phajana tobi ba feeding phajana tobi ba shelter phajana pi ba education phajana pi ba guide tobi ba changi aduna akoina khwaigi changi haise khuding makse everything it should be guided by our policy, child policy. Policy, until and unless policy is made by the government, it is useless to say anything. It is okay. Higher policy to government na chatnan ba policy man na tragedy matuge kana ba kemta lite. Havani aduga phanayam na the policy na tragana policy. Akoina law du na so policy lite tragedy kemta yaro aduga paisa phanayam thandaraga so asagi thum moirang da thum leibada ima lupa lakh kunthra manga changwei phibam do adu amu taragadi hojik nupi macha sing moroi nangang sing da nupi macha sing gi moi gi moroi essential items ma ama ikoi gi phangdabi khudong cha da bathu ija dum mayuk nagani habuduni hiram sida ikoi gi Manipur Commission for the Protection of Child Rights ki mai gi de ju yam kumni ingin gani habagi set patha jaba bam pv vision ngasi gi discussion gi mai ya le habdu thamjage adu ngasi koin thamjage top lakke ima da lakse ning basi mapungoi ne ima legal gi oive area du da lakthri mamang da akhoi Manipur context conflict aisi hek Europe matamda civilian natragana angang aduga nupi oivesing sugumba khar marginalized oiva section natraga khar vulnerable oiva hena vulnerable oiva section of the society sina hena effect obse aduga moi chi gi safety amadi security si iphang phang da bodon to obse haide angang ama kidnap tawkiba natraga nupi sing kidnap hata jiri bangmi thodo itself haide nupi ga angang ngtani mamang da tawkiba se yam lai bthi ba thodo ni sugumba incident je that was just one incident
adugba incident mayam ma the conflict manung jida thokrabane adada so nupi singda angang singda yamna unprotected environment ma khoi gi situation je leibase kari ne contribute to over pon more factors sing kari kari ne lobi aduni haureiba crisis sida akoina ko sidai sida nupi amasung angang sing ne effect tori si yes adu effect tori si sine ba akoina sine ba akoi crisis management ka na mui si han pre plan to bra ko bra ade mapung ba crisis se akoi se so sam pu to rungom de hore ko mapam de du da senthore e adegi yum mayam displace story e madu angang mayam yaur e ihan han da su akoi no i dana mama angang nipim cha ang khang na angang ani ne ba puthora aga mai salak ba horo pa da senthora aga akoi bu kan biu gan lorok pa do hore ba target se aduni aduna akoi gi society da imung khuding makta nipi angang se loi leiba nga ta ni adu nipi angang sing si di akoi marginalized section da weaker section da leiba ne aduna masida target tawra ga di Hauji ngasai moina party duna violent or party duna hian moina interest oibra natraga hoina hari sine ngasai moigi crime the thoipoigi moigi sentiment in soknang na ba moigi manifestation to hian na propagate to ya na ba adom da tori ine ba aduna masigi tori ba pose yamna laibak thibani akhoi jiri rom da su haibi hiduni anga masa pi ba tha mari manga gi yaure ko adu dei du da tore adegi trong lobby da su tore adegi angang haiba sidi sahi akoina uduri si apikpa angang du natabda logi mieng da di sahi tarani pan sutri bawa se angang ne na logdu ini ko masidei se da akoina physical assault nataba mental trauma nataba adu dei du da moi se directly akoina ko akoina hungry oiba hunger phawba saningai leitaba adegi setningai leitaba school dambidaba si mayam si oi maintain trauma ga se aina phangiba sumna phangiba aigi normal situation da aigi imungda ai sana ba phangiba ai thakna ba phangiba education phangiba parenting da parenting counseling moi imung anunga loina ba near and dear ones ka sana ba marum pang madu mayam do pulap anoba sin samla aga with fear tendency akiba maga loina na mui si mafam do sip tor ini adugumba sip tor ko matam du dadi angang sing se maintain trauma mental illness adum automatically la e moi yum leitre kana gumba for example akoina angang se pre school thaba matam da angang se aigi yum degi angang gi center du da thinma matam da angang se dum kappi ko psychologically angang sing se na mi atopa stranger amaga unaba da moi dum kappi adu raga di hojiki adugumba da kappi angang sing do lan chen manasel erga moi se displace to orga relief ki amta lerak pasida madugi environment madugi situation yeng pa da angang du puning leitana leigadra sineba aduni adina hygiene base yamna nuaje ai khoki da thambi bo jimu su yamna mari chumna thambi ai mathangi round ching da amuk ima legal gi kai gi mayam da song langna ba tawchage ai mathang la chage ima ai oza dagi aduga ai tamo dagi su khoina ta jo matam da ai khoina hana khallu bu na to ai khoina thengna ba ai khoki experience ai khoina o confliction angang hing sima ki chething je phang mani ha bu dagi hena deeper oi ba ai khoina u da ba difference ma angles ma puthorok pa je hajumang tamo na particular case kara puthorok pa that was very interesting yamna aduga and again yamna ai khoki heartbreaking oi ba pot ma so deeply touch aduda ima kamaina sigi le situation si da legal protection si kari kari le aduga highly affected families singina logi oba protection si kari kari mateng lobi I have this but logi oba protection ni yam le general haizara da ko constitution of India na children sing protection adu piri adegi juvenile justice care and protection adegi UN CRC da na United Nations Convention on the Child Rights ki leiri ko adegi rights of children of free and si law ne ba Indian law ne ba si myam na protection pi hair ga su just in practically yenga su khudam moina hair ba da khu azana pan bi hi ba hanki conflict situation ne pi masa sing na yamna essential oi ba yam need to oi ba moi dakar sanitary adu da phangdi haise Honorable Supreme Court na Semba Justice Kita Mittal Commission se Manipur sula amidana sigila amba po sidai sida everything reported di Dakar eba sanitary towel napkin aduada undergarments aduada even toilet ki aduada loina pigadom ni haiba pigadom ni hai pigi compliance report se district administrator singsinna nya CA de di comply loi torga pikhat leba report se physically yengba matam de di
Ambak PD apang ba mi khradar ne ba some percentage akhoi ne yeng ma matam da ngarang maksu ai se kari lambi sempugi phumlo kari phubala da IDP kangbu ga aigo unne moi grassroots ta moi phangbra haiba se moi phang de ba where Supreme Court na piri ba direction committee si de piri ba commission district administration sing administrator sing sina thagali ba report sing de di si de di loi pire practical di ambo phang de ba masine ba khoi system errors ne ba khoi na highly condemnable oi ri se kari gi no ba system si de ne ba khoi na pen ri se for example akhoi oza pradip na haibi hibada akhoi child policy laitaba child policy laitraga policy se kayang kuina kam kan leiduino ba sigi handaki irang se thoktingai matamdagi angangi policy haiba se akhoi society da angang haiba am si yom na moi policy thamam thoktrong policy se semraba matungda notify toraba matungda it should be published in the gazette notification thokturini ba until then unless it is publish or promulgate in the gazette notification masi satnaba yawi duine ba masi law ne ba adu aragadi satnaba ya da bagi satnana bagi policy and programs rule power sembi da baduda akoina kaino ba asa tawduri se sidane ba akoina mi singsen akoina voice kai ise tawri ise aduna law de di haga sai pokso da haire angang da haire pokso da protection of children from sexual offenses the preventive provision yaudi preventive provision yaudi aduga crime haba sidi angonda samanan tharoido notice aingonda crime to ani nangonda physical abuse or any sexual abuse or any natraga ai halani tupani purani haba se notice phang ponte ba hana prior information pi ponte ba adu aragadi maduda thoglaiba pokso gi case thoa pokso asi da di stranger ga thoeba magi imu manung leminari ba nakna ba makura mandon adu pokso gi history na tonga mang oire adu bu ngasai gi sidai sida IDP marak sidai su pokso taraga to mayam yauri karina moi gi lefam chapam mafang khangda ba adudagi moi se amana displace tongna ba proper accommodation pi da banina aduna masigumba thore iba mayam se sarkar gi sathara iba moi gi step se yamna mafam khuding makta iputa puthaba phajana oidaba angang singi oiro nupi gi oiro angang singi oiro madugum mayam se yaudaba sinane ba khoina ngasi laibak thiri se aduga law gi oiba provision da di kaiguma crime thu reraga madu police na investigate tawraga court ta yaure eraga court ti aduda khut harak toini antinenda unless court ta case material lakraga di court na gaidum da sumadu case paikhat roib adura angang singi da makta di ngasai gi wazana su haibi ba akhoi CWC ga na leiba angangi mana mama mapa ne yopang amdaba angang mayam adegi magi sidai sida mai paramount consideration magi welfare gi da magda mai district khuding magda angang singsibu magi lefam chafam piba adegi sa na ba piba like tamhanna ba mafimaron set na ba adugumba mayam budi adum loina pibani ngasai gi DCP na ngasai gi angang singsida thorpade yengjan ba adegi som sidai sida child with conflict with laws adegi sidai sida adegi home da leiba adugumba mayam leiba se logi provision da mayam leibu sidai sida angang su observation home da leiba shelter home da leiba mayam se khoina yengbada moina surprise inspection sa seba akhoi moi kaya yamna moi de feeding tobada moi yam proper pi bra sa na phana pi bra ka na masi ma pam sidai sida surprise tawraga di moi de yamna madu mioi ba na angang ama oi be gi hingba health care gi protection piram da ba adu ma mayam do masidai sida loina leire adu akhoi na notice piraga high court ki judge yeng sembal lak mi ye supreme court ki na lak mi ye adu hairaga di pre arrange tawrega loina wa phajana ba insert tawni aduna akhoi sidai sida angang na suicide tawraga custody da sibi yauri ba thoriya si yauri thoriya si yauri ba ado moi gi duna kamdo ba adu arga di sidai sida angang sing mara masi tawi se kai gi no have the magi environment magi atmosphere do madu dei do da madu gi su makhayam pole ba adu arga di angang sing se masidei sida yamna torture to bi wasu yauri ba angang phu basu hojik muslim kangu degi amane
aina sofa memory concern maming di haijala roi adubo wangoi PS asom dei tawrega angang masa ani nungsina ba ani magse mama mapana setok na badegi suicide to siba nipim cha si suicide to badegi nupam sa si so amu pha ga phuda badegi nupam cha si so amu custodian death oi ba yauri ba hujik si ado masi yamna awabe masangni aduna akoina angang singse moise petliba lekhonggumbani semning mamongda semba yai haibanina angang singse akhoi tungi future ni aduna di angang singse moigi afaba environment pibiba moigi brought up and growth lakpa matam sidai sida akoina guide phajana tobiba feeding phajana tobiba shelter phajana piba education phajana piba guide tobiba changi aduna akoina khwaigi changi haise khudikmak se everything it should be guided by our policy, child policy. Policy, until and unless policy is made by the government, it is useless to say anything. It is okay. Higher policy to government na chatnan ba policy man na tragedy matuge kana ba kemta lite. Havani aduga phanayam na the policy na tragana policy. Akoina law du na so policy lite tragedy kemta yaro aduga paisa phanayam thandaraga jo asagi thum moirang da thum leibada ima lupa lakh kunthra manga changmai phibam do adu amu taragadi hojik nupi macha sing moroi nangang sing da nupi macha sing gi moi gi moroi essential items ma ama ikoi gi phangdabi khudong cha da bathu ija dum mayuk nagani habuduni hiram sida ikoi gi Manipur Commission for the Protection of Child Rights ki mai gi de ju yam kumni ingani habagi set pathaja bam pb vision ngasi gi discussion gi mai ya le habdu thamjage adu ngasi koi thamjage top